ngasi sumlaba numit siamna nungaiba numit amakati oigadabani maramdi foundation day lupamagi kuntraga di toirak surakpa adung lo mapok kumongi dung lo bayamna nungaiba numit asida aigi maikai dagi musung United Committee Manipur Siam musung pokomi gi maikai dagi aina sumlaba maidai council more da hena yaifaba amusung tungda more da leibiriba maitai hurupki hoiba yaifa tharang kaya da hena mangjil thana thabak thorom tawba ngamba oibiu haiba wafum sima aigi maikai degi musung aigi lukki maikai degi ikai khumna jabagolana yaifa wagela du pijari aikoi yam sangna haingai leite aikoi hokiba me 2023 dagi Manipur da lagiba thorukliba crisis asina maram warakanda Manipur da khunda minariba ningsingba thoktraba matamdagi leiminaraba thoruk kangup singi marakta ngasidi khaibung tawbuna koisi aikoi giramdam du da aikoi gi leifam pokam korina pam ta pam du da hingaga legadaba nungsi sanana leiminagadaba do ngasidi aikoi lanje narakanda aikoi saidang phom lorakanda aikoi awa saitheng khangakanda lela ibasi ngasi sahi ahum mapung pharakadaba tha amani da ngaisala sigumlaba tanphom asida aikoi na khangminaba tangai phadribadi karino hairakanda aikoi se nungsi sanana aikoi ipai pusingna Manipur haiba leipak amasida aikoi lemina lamaba aikoi sigi marakta ngasi aikoi sigumba phibam singase laknaba honariba mapangan kanba saudaba kanglup singado ngasidi nong ge aikoi gi mangda mayek sengba henkal i haibase aikoi khangminaba masang aikoi ngasidi mayek senge aikoi singi lamda amasung aikoi gi tampaki lamda ngasi ngarang ta aikoi thoiba oiregiba miyam gi minmang do oiregiba thodo wathok sing aikoi kangup amaga gi marakta leiba khenaba yengchinaba gi wakalol se pohanaba sugumlaba akan masapu mana thawoina na silli haibasidi ngasi aikoi miyamna khangba horage masi aikoi na khangphatringai da aikoi gi miyam da adunglaba mioi kharaduna aikoi sida emotional blackmail torakanda hanapam thokdaba aikoi masel gi marakta misham miyam nungsi sanana leminariba purup masel gi marakta hu kamjalakanda ngasidi aikoi si la iramdam ireipak sida aikoi lanjenaraga leiba changjabum loroga leiba aikoi gi purup jati ma ohen masi kanano karino haibase aikoi gi miyam na ngasidi tapna mayek sengwe hekalabina masigi issue se aikoi apunba adunglaba United Manipur ama aikoi gi adunglaba aijam Manipur gi wakalon se ngasi aikoi tapna purup sing sigi marakta aikoi wari phaudo narakanda wari sanarakanda leiminariba kanglup kuntraga mari manga sigi marakta aikoi masel gi marakta tapna phaudo narakanda amuk hana reconcile torakanda mapangan kanba Manipuri khunai ma semgatpagi tangai phadaba lei haibase aikoi gi miyam ngasigi tiliba more amusung ngasigi baites punamakna hena khangbiru wafam Marabaduna aina tentana thamjani wafam di aikoi ngasidi oireiba thol iba thoduk singase aikoi da karamna oilaki ge habasi aikoi da miyam punna khangamina makha tarakpada amukana Manipur khunai da shugumba megi thada thoiba thoduk singase amukana ri tan torokta ma thondaba asigumba thodu ama Manipur da amuhanda thondanaba aikoi khudimaki responsibility lofam thoi aikoi khudimak madu wakhal taminabam thoi adu natadana aikoi kanagumi vested interest thabak toba yamna khang haiba kangu singna sanarakpa singse masi misam miyam singda yamna awaba se theng pi habase aikoi punamona khangminabam sangi mathang horakpa lakadori 2020 Hamendadi Asigumlaba Foundation Day se Ngasige Dumlaba Alternative Housing Complex ta Tawbugi Mota Moreda Aikoi Horakam Lamdam More
ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯀꯧꯅꯐꯝ ꯅꯪꯅꯕꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯕ ꯉꯝꯅꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯄꯨꯔꯛꯇꯨꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯒ ꯑꯩ ꯃꯤꯌꯥꯝꯗꯒꯤ ꯇꯦꯟꯁꯤꯟ ꯅꯝꯐꯨ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯂꯧꯖꯩ ꯄꯨꯝꯅꯃꯛ ꯊꯥꯒꯠꯆꯔꯤ